ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯁꯟꯗꯥꯁꯨ ꯇꯥꯔꯦ ꯃꯥ ꯌꯥꯝ ꯍꯔꯥꯎꯔꯦ ꯀꯧꯅꯅ ꯑꯗꯨꯅ ꯑꯩꯁꯨ ꯃꯥꯁꯨ ꯍꯥꯀꯠꯆꯕꯤ ꯊꯨꯡꯉꯦ ꯍꯥꯏ ꯍꯣꯏ ꯃꯥ ꯉꯥꯟꯅꯩ ꯇꯧꯃꯅꯤꯅ ꯀꯩꯅꯣ ꯇꯧꯋꯤꯅꯦ ꯕꯥꯇꯤꯟꯒ ꯊꯨꯒꯥꯏ ꯆꯦꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ ꯈꯨꯔꯨꯝꯖꯔꯤ ꯑꯩꯅ ꯃꯥꯛꯁꯨ ꯄꯤꯁꯦ ꯑꯩꯁꯦ ꯑꯩꯒꯤ ꯃꯈꯖꯥꯏꯁꯦ ꯒꯤ ꯃꯌꯥ ꯂꯥꯁꯀꯤꯁꯦ ꯖꯈꯩ ꯍꯧꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯒ ꯖꯈꯩꯒ ꯃꯈꯖꯥꯏꯒ ꯇꯛꯅꯕꯁꯤꯒ ꯄꯣꯝꯅꯅꯦ ꯃꯃꯥꯏꯁꯦ ꯄꯣꯝꯃꯤ ꯑꯗꯨꯒꯤ ꯃꯥꯛꯁ ꯎꯞꯄꯤꯅꯦ ꯑꯗꯨꯅ ꯃꯥꯛꯁꯤꯗꯤ ꯂꯧꯊꯣꯛꯑꯔꯣꯏ ꯃꯥꯛꯁ ꯇꯧꯗꯨꯅ ꯂꯥꯛꯑꯦ ꯄ꯭ꯔꯣꯇꯦꯛꯁꯟꯁꯨ ꯑꯣꯏꯔꯦ ꯑꯗꯒꯤ ꯑꯩ ꯃꯈꯖꯥꯏ ꯄꯣꯝꯕꯁꯤꯁꯨ ꯎꯞꯁꯜꯂꯦ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯀꯨꯏꯔꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯉꯝꯗꯕ ꯃꯌꯥꯝ ꯑꯩ ꯃꯁꯥ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯁꯨ ꯉꯝꯍꯧꯗ꯭ꯔꯦꯀꯣ ꯑꯗꯒꯤ ꯀꯥꯂꯤ ꯄꯨꯖꯥꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕ ꯆꯠꯀꯦ ꯈꯜꯂꯒ ꯆꯠꯄ ꯉꯝꯍꯧꯗꯕꯀꯣ ꯃꯁꯥ ꯉꯝꯗꯕꯅ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯉꯁꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏꯅꯦ ꯑꯗꯣ ꯑꯩ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗꯗꯤ ꯌꯥꯝꯅ ꯚꯤꯗꯤꯑꯣ ꯂꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗ ꯊꯦꯡꯉꯦ ꯂꯥꯛꯄꯗ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅꯤ ꯃꯌꯥꯝ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯣ ꯑꯩꯒꯤ ꯏꯇꯥꯗꯣ ꯃꯅꯤꯄꯨꯔꯗꯀꯣ ꯃꯌꯨꯝ ꯄꯥꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩ ꯃꯐꯝꯗꯣ ꯅ꯭ꯌꯨ ꯆꯦꯛꯀꯣꯟ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯨꯒ ꯃꯌꯨꯝ ꯄꯥꯜꯂꯤ ꯑꯗꯣ ꯃꯥꯁꯦ ꯃꯌꯨꯝꯗ ꯂꯥꯛꯇꯕ ꯆꯍꯤ 3-4 ꯐꯥꯔꯦ ꯑꯗꯨꯅ ꯃꯥꯅ ꯃꯌꯨꯝ ꯍꯧꯖꯤꯛ ꯃꯣꯏ ꯃꯌꯨꯝ ꯁꯥꯔꯤꯀꯣ ꯁꯥꯕꯁꯦ ꯌꯦꯡꯅꯤꯡꯃꯟꯗꯅ ꯃꯥ ꯍꯥꯏ ꯑꯩ ꯆꯠꯂꯣ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯅ ꯃꯣꯏ ꯌꯨꯝꯗ ꯑꯩ ꯃꯣꯏ ꯃꯃꯥꯒ ꯐꯪꯅ ꯂꯥꯛꯏꯅꯤ ꯉꯁꯤꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯐꯪꯗꯕꯅꯤꯅꯀꯣ ꯌꯥꯝ ꯌꯨꯝ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤ ꯀꯨꯏꯅꯁꯨ ꯊꯥꯗꯕꯅꯦ ꯏꯃꯥ ꯅꯤꯡꯁꯤꯡꯕꯗꯣ ꯑꯗꯨꯅ ꯃꯥꯁꯦ ꯈꯔꯅꯤ ꯃꯇꯨꯡꯗꯕꯨꯗꯤ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯅ ꯑꯩ ꯃꯣꯏ ꯃꯃꯥ ꯐꯪꯅ ꯂꯥꯛꯏꯅꯦ ꯃꯣꯏ ꯃꯃꯥ ꯐꯪꯅꯔꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯆꯠꯄ ꯂꯝꯕꯤꯗꯨꯅꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯅꯤ ꯁꯤ ꯂꯝꯕꯤꯁꯦ ꯁꯤ ꯂꯝꯕꯤꯁꯦꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯆꯠꯂꯨ ꯃꯣꯏ ꯌꯨꯝꯗ ꯃꯣꯏ ꯃꯃꯥꯒꯤ ꯀꯩꯅꯣ ꯇꯧ ꯃꯣꯏ ꯃꯃꯥꯗꯣ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯃꯥꯒꯤ ꯑꯝꯇ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯚꯤꯗꯤꯑꯣ ꯀꯣꯜꯕꯨꯗꯤ ꯁꯥꯟꯅꯩꯑꯕꯀꯣ ꯑꯗꯨꯏꯁꯨ ꯑꯩꯅ ꯆꯠꯂꯒ ꯑꯩꯅ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯚꯤꯗꯤꯑꯣ ꯑꯃ ꯂꯧꯔꯛꯑꯒꯦ ꯑꯗꯨꯒꯤ ꯂꯥꯛꯏꯅꯤ ꯉꯁꯤ ꯂꯝꯕꯤꯁꯦ ꯁꯥꯊꯤꯅꯗꯤ ꯐꯠꯇ꯭ꯔꯦ ꯂꯝꯕꯤꯁꯦ ꯐꯠꯇꯕꯩ ꯃꯔꯝꯗꯤ ꯂꯝꯕꯤꯁꯦ ꯁꯦꯝꯕꯗꯣ ꯑꯩ ꯈꯅꯥꯎꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯌꯥꯝ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯈꯖꯥꯏꯁꯦ ꯄꯣꯝꯊꯣꯛꯄꯅꯤꯅꯅꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕꯗ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤ ꯂꯝꯕꯤꯁꯦ ꯅꯧꯅ ꯁꯦꯝꯕꯒꯤ ꯅꯍꯥꯟ ꯀꯥꯂꯤ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯅꯣꯡ ꯆꯨꯁꯟꯕꯗꯩ ꯑꯁꯤ ꯐꯤꯕꯝꯁꯦ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯏꯐ ꯐꯩ ꯂꯝꯕꯤꯁꯦ ꯍꯥꯟꯅ ꯌꯥꯝ ꯁꯨꯡꯉꯝꯃꯤ ꯍꯧꯖꯤꯛ ꯁꯦꯝꯕꯗ ꯌꯥꯝꯗꯤ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯣꯏꯇ ꯁꯤꯅꯤ ꯅꯪꯅ ꯆꯍꯤ 3-4 ꯂꯥꯛꯇꯕꯒꯤ ꯅꯪꯅ ꯎꯔꯗꯤ ꯈꯪꯉꯔꯣꯏ ꯍꯧꯖꯤꯛ ꯁꯤ ꯂꯝꯕꯤꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯐꯖꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯁꯤꯒꯒꯤ ꯂꯧ ꯈꯥꯎꯕ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯁꯥꯟꯅꯐꯝꯅꯤ ꯁꯤꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯥꯟꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯁꯥꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯤ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯍꯣꯠꯅꯔꯦ ꯃꯣꯏꯗꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯊꯧ ꯂꯩꯇꯕ ꯑꯅꯤꯈꯛ ꯉꯥ ꯐꯥꯔꯤ ꯀꯩ ꯉꯥ ꯐꯥꯏꯅꯣꯁꯨ ꯈꯪꯗꯦ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯖꯝ ꯏꯁꯇꯦꯟꯗꯔꯗ ꯆꯤꯌꯔ ꯑꯃ ꯐꯥꯔꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯍꯟꯒꯦꯁꯦ ꯉꯥ ꯐꯥꯕ ꯐꯥꯗꯕ ꯃꯁꯛꯄꯨꯗꯤ ꯌꯦꯡꯍꯜꯂꯒꯦ ꯀꯅꯥꯏ ꯃꯁꯛꯅꯣ ꯁꯤꯅꯤ ꯆꯤꯌꯔ ꯑꯃ ꯐꯥꯏꯅꯤ ꯀꯥꯏꯅꯣ ꯉꯥꯗꯣ ꯌꯦꯡꯍꯜꯂꯣ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯃꯣꯏꯒꯤ ꯉꯥꯁꯦ ꯑꯌꯥ ꯉꯥ ꯑꯃ ꯆꯣꯡꯊꯈ꯭ꯔꯦ ꯃꯥ ꯉꯥꯅꯦ ꯆꯥꯎꯃꯟꯈꯤꯅ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯕꯥꯇꯤꯟꯒ ꯊꯨꯒꯥꯏ ꯆꯦꯟꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯆꯧꯕ ꯉꯥꯁꯦꯞ ꯑꯃ ꯆꯣꯡꯊꯔꯦ ꯁꯣꯝ ꯕꯥꯇꯤꯟꯁꯤꯒꯅ ꯀꯩꯅꯣ ꯁꯤꯁꯨ ꯑꯆꯧꯕ꯭ꯔꯣ ꯍꯩꯁ ꯉꯥꯁꯦ ꯑꯆꯧꯕ ꯑꯝꯇ ꯐꯥꯏ ꯁꯤꯁꯦ ꯅꯣꯏꯅ ꯑꯩ ꯊꯣꯛꯂꯛꯄꯗ ꯕꯥꯇꯤꯟ ꯊꯝꯃ ꯐꯥꯔꯝ ꯁꯤ ꯂꯣꯏꯔꯦ ꯁꯛ ꯐꯖꯕ ꯁꯤ ꯃꯊꯧ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯒꯤ ꯃꯇꯝ ꯂꯦꯜꯂꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯀꯥꯡ ꯃꯔꯛꯇ ꯐꯝꯃꯒ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯧꯗꯣꯔꯦ ꯏꯇꯥꯎꯍꯣꯏꯒ ꯌꯧꯔꯦ ꯍꯧꯖꯤꯛ ꯆꯪꯉꯅꯤ ꯆꯪꯉꯒ ꯃꯣꯏ ꯃꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯀꯩꯀꯩ ꯁꯥꯟꯅꯕꯗꯣ ꯎꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯁꯤꯒꯤ ꯎꯄꯥꯝꯕꯤꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯥꯟꯅꯔꯝꯕ ꯎꯄꯥꯝꯕꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯎꯄꯥꯝꯕꯤꯁꯦ ꯃꯥꯁꯨ ꯑꯍꯟ ꯑꯣꯏꯔꯦ ꯁꯤ ꯃꯣꯏꯒꯤ ꯘꯥꯠ ꯀꯨꯝꯃꯦ ꯍꯧꯖꯤꯛ ꯃꯣꯏ ꯌꯨꯝꯗ ꯃꯤ ꯑꯃꯐꯥꯎ ꯂꯩꯇ꯭ꯔꯕꯅꯤ ꯃꯣꯏ ꯂꯩꯔꯛꯁꯦ ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯅꯥꯄꯤ ꯍꯧꯔꯝꯃꯦ
ꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯅꯤꯁꯦ ꯌꯦꯡꯉꯣ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯃꯌꯥꯝ ꯂꯩꯁꯤ ꯄꯨꯈ꯭ꯔꯤ ꯑꯅꯤꯁꯤꯒ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯁꯤꯗ ꯐꯝꯃꯒ ꯈꯣꯏ ꯆꯨꯞꯄꯝꯃꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝꯗꯣ ꯈꯜꯂꯨꯔꯒ ꯃꯌꯥꯝ ꯀꯤꯕꯨ ꯀꯤꯁꯜꯂꯦ ꯃꯣꯏ ꯁꯥꯠꯁꯦ ꯆꯪꯕ ꯁꯣꯡꯃꯟꯗꯅ ꯃꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯁꯤ ꯂꯩꯔꯦ ꯃꯣꯏꯒꯤ ꯌꯨꯝ ꯌꯥꯝ ꯁꯥꯒꯠꯂꯝꯃꯦ ꯃꯊꯛ ꯀꯨꯞꯀꯗꯕꯗ ꯉꯥꯏꯔꯕ ꯑꯗꯨꯝ ꯇꯧꯋꯦ ꯁꯤ ꯃꯣꯏꯒꯤ ꯌꯦꯅꯈꯥ ꯁꯤꯒ ꯍꯥꯟꯅ ꯘꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤ ꯑꯆꯧꯕ ꯄꯥꯜꯂꯝꯕꯅꯤ ꯄꯥꯜꯂꯝꯗ꯭ꯔꯦ ꯁꯤ ꯃꯣꯏꯒꯤ ꯂꯝꯕꯤ ꯋꯥꯔꯦ ꯏꯇꯩ ꯑꯃ ꯁꯤꯒ ꯂꯩꯔꯦ ꯃꯥ ꯀꯅꯥꯝ ꯂꯩꯖꯗꯕ ꯑꯗꯨꯃꯥꯏꯅ ꯐꯝꯅ ꯂꯩꯔꯦ Kanano ne? Jiwa ta akan lo lepas video udah. Ane? Sini mayam itai mama nane moi jum asabase matam kena taro ay jeng halo aye video ka pa tharo aye thabi ge moi jum se yam chawi mya yango ita nang heng la ga leimam nang gi room tong an sare sini moi ka bam jam jang chalo rame manung di jang ning dre yam peli khanda bunna si room natra si room oju natra Ini mau nonton tadi yang jauh ya pak. Ini mau takut tadi nih tidak. Moi mache maloida monodo laktriye macing de ningon chako pa chakhi moi mache manoigi ningon chako pa chakhi adoma haibane nanga di video call wari sana bado thabak suba nupi dugi mobile de sana yaye nupa du gi aduna ne ai chalu aye ai chalaga ne si nangi jungi photo sem ta thara oye mangonda video tawde ba khamba doi thangat te ba nangsu ai su thanggal lo je ai ma am ta jeng ngau. Machanupi di jingda chakauba chakre aina phone tawada di mai nupa pai re mai nupa do hairi ba ma halaktri ai aina halabai halaktri ai lamba su yai Nawa mayang kang mana lo. nawba yango nanembo Jeng gini anak ko nawa tu nahan ai je keno do. Du tadi kasih phalang kai kasih ta jeng han bija. phalang kai ga se jeng hlos Dari ka kahakal lagi. kakhale dari ka khat pa se jeng halage ai sune masanga mude aigi maya sigane khanau na ba dogi makhajai sigi karak sigane pomna si khajai ga se pom thoktana dak sabade phare huji su pomi maya nupa to bada video call tawrage dogi mayam jengo itai ma harau ban lo re chapot phangana Bujurin na pare je. Nungai na isa sa ba. ma se ai Kai no manga ni nang wani hen video polo hen ne ba ne. mobile ni mithai je na re Nanti neng kayu minta laktoi no. ai hai ro khang de jum de hai ra gan lak ton Majin laktoi do. moi di ngon thai de moi ma sen da hai na lo re ngon da di pawam ta yarok te Oh phale phale no Majin majin lak. lak. Ka jangak tra ba jang dra ne. Majin lak ko da ina mo ina hat. ya ai gi khaja se jam chi ai Ito ro ye. Ka to ro ge ne. Ma jai ma na ri ba. jai na te pom hidak om hiyango itai ma se ahan ja moi re hana khoi da ka phuram mi jam ko tan tan na Samji hidak te du te. jengo ita Khajai de ka mu te hidak te ko me ne. ahan na se oi sala ja de aduma mayang di kang chan de mayam Kang ngadi phada ba kang mayang di kang de ahan di oi sala ma cha dra su mayang kang chan de ma jam harau khre Nungai ba lo ge. mayam aina Ka jo to ata. ma chana ba biskut pa kelam pura biskut ai dia khoi kano ni bekari Kana da ai no ne nang na tan ngangi do. Masing marung da ma wa ngang ta. khang de ma heng ma gi video se kano thangalak toi nai se ma khang jengo hauji khoi na sam ken bana jaw de itai mai ma sam je mayam jaw ra mi yong ne khoi den phai ne mayam jengo ne Sam ken ba na han sam ni jaw de ne da ong ki. akhoi na sam yaw de oi na ken na ma gi di yam phai na ya Oi, ngatu di ba le bra. leite Amta sana ki do. leite Angon da le. ma ma chanu pi hak na suwari sana ningi hai mayam Ane. Huru ka sana sida. huru gi leite Lai ne ngon da loina. sana ning bro ma ma chanu pi jai ma ga su sana ningi ai lak pa se ma jam harau re Nungai ge de bo. Amta lo ki bo. do mayam sanda ai huji chalani sanda su ta re ma jam harau re ga munana aduna
ꯑꯩꯁꯨ ꯈꯥꯒꯠꯆꯕꯅ ꯂꯣꯏꯔꯦꯗ ꯏꯁꯥꯁꯦ ꯃꯥꯁꯨ ꯍꯥꯀꯠꯆꯕꯤ ꯊꯨꯡꯉꯦ ꯍꯥꯏ ꯌꯥꯝ ꯍꯔꯥꯎꯔꯦ ꯏꯇꯩꯃꯁꯦ ꯀꯨꯏꯅ ꯎꯅꯗꯅ ꯑꯩꯁꯨ ꯇꯣꯏꯅ ꯅꯛꯅ ꯂꯩꯔꯁꯨ ꯇꯣꯏꯅ ꯂꯥꯛꯄ ꯉꯝꯗꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯆꯠꯂꯅꯤ ꯐꯔꯦꯀꯣ ꯑꯩꯅ ꯅꯣꯡꯃ ꯂꯥꯛꯑ ꯐꯖꯅ ꯆꯪꯒꯦ ꯇꯧꯕ ꯃꯥꯅ ꯏꯇꯥꯅ ꯍꯥꯏꯃꯟꯒꯤꯅ ꯉꯁꯤꯁꯦ ꯆꯠꯊꯣꯛꯎꯔꯒꯦ ꯍꯥꯏꯅ ꯑꯩꯁꯨ ꯂꯥꯛꯏꯅꯦ ꯐ꯭ꯔꯤ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯝ ꯁꯥꯟꯅꯩ ꯃꯔꯛ ꯃꯔꯛꯇ ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯟꯗꯥ ꯇꯥꯔꯝꯅꯤꯅ ꯆꯠꯂꯅꯤ ꯁꯟꯗꯥꯁꯨ ꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯎꯅꯔꯁꯤ ꯑꯗꯣ ꯏꯇꯥꯒꯤ ꯃꯃꯥꯒ ꯏꯇꯥꯒꯁꯨ ꯚꯤꯗꯤꯑꯣ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯦ ꯑꯗꯣ ꯃꯣꯏ ꯆꯤꯆꯧꯒ ꯃꯣꯏ ꯆꯦꯇꯣꯟꯒꯗꯤ ꯁꯥꯟꯅꯗ꯭ꯔꯦ ꯐꯣꯟ ꯅꯝꯕꯔꯁꯨ ꯂꯩ ꯑꯗꯨꯏꯁꯨ ꯁꯟꯗꯥ ꯇꯥꯔꯕꯅꯤ ꯁꯥꯟꯅꯔꯣꯏ ꯁꯤ ꯅꯣꯡꯃ ꯁꯥꯟꯅꯔꯁꯦ ꯍꯥꯏꯅ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯏꯇꯥꯁꯨ ꯍꯧꯖꯤꯛ ꯃꯣꯏꯒꯤ ꯃꯆꯦ ꯃꯅꯣꯏꯒꯤ ꯃꯌꯨꯝꯗ ꯆꯥꯛꯀꯧꯔꯨꯅ ꯑꯃ ꯍꯜꯂꯛꯑꯦ ꯂꯝꯕꯤꯗ ꯅꯦꯠꯋꯥꯔꯛꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯦ ꯏꯇꯩ ꯃꯃꯥꯁꯨ ꯌꯥꯝ ꯍꯔꯥꯎꯔꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯗꯤ ꯑꯩꯁꯨ ꯅꯥꯕ ꯐꯔꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯕꯨꯗꯤ ꯐꯔꯦ ꯑꯗꯣ ꯈꯤꯇꯪ ꯋꯥꯠꯂꯤ ꯈꯤꯇꯪ ꯄꯣꯝꯃꯤ ꯅꯥꯏꯁꯦ ꯑꯗꯨꯅ ꯃꯊꯪꯗꯗꯤ ꯃꯥꯛꯁ ꯎꯞꯄꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯆꯠꯄ ꯃꯇꯝꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏ ꯁꯟꯗꯥ ꯇꯥꯁꯜꯂꯕꯅꯤꯅ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯈꯔ ꯐꯔꯕꯅꯤꯅ ꯇꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯍꯧꯔꯅꯤ ꯊꯥꯡꯒꯠꯂꯛꯑꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ